Panam Pausi Maruiba Paukra, Manipur Erang Center Gi Kutyawi MP Bimol, Lengak Lon Haitaba Krana Lengak Pibili Manipur Pumloi Lori Ibobi. Manipur the Tukli Erang the center Paliba BJP Lengak Kutsauna Yawi Hena Inner Lok Savagi MP Bimol Aquism the Maral Secret. Amarum the Lengak Lon Haitaba Karana Lengak Pibili Manipur Pumloi Lori Hena, Hanigi Minister Okram Ibo Bina Fondorakli, Haribo Apum Singarang Hangang Block Congress Committee Sinduna Lok Savagi MP Dr. Bimol Aquizambu, Taram Opi Thoram Guluina Miamga, Interaction Tobi Thoram Amanda Fontokibani. Hangang Mayaleka Liba Manipur Pradesh Congress Committee MPCC General Secretary P. Sarachandagi, Sangli na Pangu Thoramadu Sarbiaradun MP Bimol Aquizam High. Istera Simau Sagi Pum the Hanjin Hangi Hiravadi, Kumza English Sanganiga Kungo Humdigi Me Humdigi Hauraga, Istera Sita Tokli Irang Sita Siena Bukudimak Sapsaba Pakum Bian Sangi. Lamdamasi Tukliba Irang Shina Param Weraga Anova Awanba Manipuram Siam Nava Bizan Magaloinaba Loinana Magna Sangsimina Sangi Aikogi Asoiba Aran Basing Sum Toko Mataudaiki Magna Makatan High Levasi Lady with Low Modi Constitution Gimatung in a Langak Wigimot Center Yaka Yang Legalapana Lamdamasi Pumlo Illusion Money Indian Constitution ki provision namata Manipur sanatre center na tawning momong sa taduna laiba state oi Manipur gi miyambu center na karisu laitaba amadi usat thawoidri mamangi mikhal matamda singda di election tawi tamdan election tawi haikiba du asidi tamdas election gi phibam da lakli tampaki mapham singda su selection tawba nampu sapu tawba amadi khulai paibi singna mikhalda makhoina haiba mirap ta bot piu haibi gi satna bi lakli masimakki ningai ni Tawong si yadi hari kangen bagalunana miyamna tingaw basangi hauji thoklib irang sina param oiraga anauba awanba Manipur ama siamnaba punna sangsiminaba matam oiraiki mangna hai mitai singi oina su aswebe kya lairiba si khangjindana sum thokpa modern oiba wakhalon loksinba matam oire center gi thawong si aikoina yadi haba ma sabsana khangan basumi punama si gi matakta state asida thoklib irang sina maram oiraga lanjanaragli ba IDP Singi Isuosi of Pusumloi, Makoida Makatana Mating Pibasangaki, Tauramadu Saruk Yaraduna, Hanagi Minister Okramibo Binahai, BJP Namapung when a board Kahalu, Manipur Sanaleva, Uhengi Haki Badunga City, Manipur Pumloi Lore, Langak Loi Tabakarana, Langak Pai with Manipur Miam Awabanamani, Isterasig House Uriba Pibam Puari, the Amuta Toki Driva Tawamani, Isterasigi Miam. Shira Brana Tragan Hing Libra Kang the Wiki Pum the lady, Masagi BJP MLA Sing Amukta Unazagi Haibada, Prime Minister of Modi Niadri, Miangi Mihur Uribi MLA Minister Sing the Sentan Yang Liva Miang Sinatakpadi, Manipur Miambu Ikai Pibanaki, Manghai, Lengak Lon Haita Bakran, Lengak Parambadi, State Sig Milon Atukimatic Suxley, BJP Lenga Sing a Hukamana the Belenga, Center. Laidipa party adu state lairabani hian apapu oigani haibu wapum thadoksi center state lainga ki pifam thokpa hak singmat pe yaroi miyamna thagaliba mihut adugi makha poli Congress party na Manipur gi integrity gi matana karigum amata compromise tawro haibu loidana hengang kendra dagi Congress ki mihut thagat piro awan ba masoidana pura kanai ki Mizoram the Mito Kandok Nova Bill President Ayaba Piragani Habigi Tazaba Pikrik. Mizoram the Mito Kandok Nova Bill Lamaleva Sigi President Ayaba Piragani Habigi Tazaba Center na Mizoram Minister Country. Mamang the Leramba Mizo National Front MNF Lenga Matamda Assembly na the Mizoram Maintenance of Household Register Bill Kumza English Singaniga Taragamapan passed Toraba Matung President Ayaba Ngaiduna Lakivani. Mizoram the Mito Masa Kangtok Nabamadi, Asiang Isterasi Mioising Masa Kangtok Naba Billasi, Assembly the Putok to the past Okibani. Mizoram Minister Laldo Homana Hokibini to Kabanumita, Delhi the Union Home Minister Amit Saga Unavada, say Taruk pending the Lera Club Billasiki Ayava, President Piragani Habi Tazaba, Pirakibani. Union Home Minister Unavada, the Mizoram Gi, Tenzolda. Peace City Semgana Vamadi, Lengpo Airport Authority of India, Sinabinabasu, Minister na proposed Toki, Agency ki Paunai, Minister Zoram Tangano Lising Bamangi, MNF Lenga Matam Kumza English Niga Taraga Mapangi Mars Taraga Nipanda, the Mizoram Maintenance of Household Register Bill 2019 Assembly in the past or Bamatung, President Yabangai Dunalakibani, Assembly in the past or Bill Matamadu Mizoram Governor.
Kumanam Rashakana President refer to Kibane. Assembly the bill to put over the Matamaduki Minister Zoram Tangana, Kariguma bill si President Ayaba Pidun Ekwalapumatamda, State Government, Foreign Masak Kangdopamadi Asengba, Residents Musa Kangdop the Yam Sound Mating Ogani Hina Punto Kibane. Yumtangna Balevak the illegal will be status to sanction Lakiba, Mioishing the hockey say Tararum Henmata Masida, Mezoram the Asobo problem Oidun Laki, Sako Taurangamadi, welfare scheme Kai Kudong Saba Mitop Singasin Laudun Larambegi case Kia Meunari, Asigoma people Mama Lakana Mezoram Gashing Mioishing was a Kangdokuna, welfare scheme Singi Kana, Pongana Taurama Lokat Pikitangai Padava, Lakana. Mito masa khangdo na ba lo ama state asida satna ba haibas yamna darkar oi haina sum matamadugui minister zoram thanga na phudokhi bani panma ya ba state asigi nongpok thangba sarukta Myanmar amas nongsuk thangba sarukta Bangladesh ka puna kilometer sanipan kungani pan ngamkhai puli bani Myanmar military lenga klak padi ki Myanmar ki refugee lising nifu hena Mizoram da sangshilaki bani Chief Minister Laldo Homana propose toraki buwa phamsing maru oina aizol ki kilometer mogdrarom satlaga leiba Sarship District ki Tenzolda PCT ama semgana ba wakum lakliba parliament ki mifamda puthorakani haibi thajabasu Union Home Minister na thajaba pikhi amadi PCT sangwat pigi wakum asi thabak to onthokpa hena kumang yashin yangshinana ba Union Finance Minister ga su unadan wari sanabasu Chief Minister Laldo Homada Amit Sana suggest okay Amarom Mizoram ki lengpu airport authority of India sinabi ki wapamadasu Union cabinet mifamda bukhatuna khanaragan haibi ki thajabasu pikre hari Mizoram da ngamkhai ngak senbagi thabak hena kangkhatkre Myanmar Handakti sin arm group ani ki marakta akan mamong na kuthokna khraba matung Indo Myanmar ngamkhai paringi Mizoram wi sarukta security na ngak senbagi akan mathabal okhatre agency ki paunai Myanmar manung na sin khulai paiba group ani ki marakta akan mamong na kuthokna khraba matung Mizoram ga Myanmar ga taina ba ngamkhai paring da Mizoram police amasung Assam Rifles na ngak senbagi akan mathabak lokhotuna ngamkhai da makhata na refugee sing sangsilak thingna ba akan mathabak lokhatli haina Mizoram gi Home Minister ke Sapadanga na Fondokri. Paus na makatara dun hai Myanmar gi saruk Mizoram ga taina ba ngamkhai da leiba Komwabi Village Thasigi ma ginumidang Civil Defense Force Holngaram CDE Heights amasum National Defense Force CNDF ani yimrak akan mauna kutok na horaki Raholobani mag ethnic sin insurgent group ni CDF Holngaram amasum CNDF ani mag zo nationalist movement gi saruk ngakta ni amadi pakthok na hairabada zone thalak ethnic community ngakta ni Paushin hai nakalani gi marakta akan mamona kuthok narakpadigi Komawi khul amadi masigi naknaba khul singi khunja sing Zokhathar phawduna Mizoram sensin phawrakibani ngasi phawbada Zokhathar Myanmar refugee lising ahumlom sangjapam lawduna lairi hairi Myanmar gi violence asigi matana Mizoram legana kupni yengsinba loinana ngamkhai paring ngakpagi thabak Mizoram State Police amasum Assam Rifles na ngamkhai paring da ayuk numidang naidana ngaksinbagi thabak sa tharakpani hainasu Mizoram gi Home Minister Kespadanga na makata na funtuki. Zokhathar da sangjapam lawduna lairiba Myanmar refugee sing asigi laifam japam sinbaga loinana makhoi bungak sienbagi thabak sing Young Mezo Association YMA Sinlang bagi thabak sa thari Champhai District ki Deputy Commissioner na su refugee sing gi safety gi matana lakhpe ya ba thabak lokana basu mari lainaba sing da paktak pikre agency ki pawshna makata na Myanmar ki India ra sanglakpa miyoi sing valid identification darkar oi adubo hadak Myanmar lalhobulu pani ki merta kuthok narakpari ki khanghoduna Myanmar nationally kya leptuna sensilak pasina makoibo masa khangdokpa gi thabak lokhatpa yamna kudong saraba mamay unari Mizoram gi Home Minister ke Sapadanga na phungdokhiba Myanmar mamang na thokiba thawdok da Myanmar dan missing Mizoram na sensilakhiba laikre adubo handaki phiba masina hena aruba mo oiribadi sensilakpa refugee khudima Zokhathar pullap lasilakpa asini refugees asi handle tawbada center na su pi biaba mating pi binabu su taksin khre hari